mayambu khurumjari akhana bi pau tabiri bapumnamak mafamda nongaina taram oksari ahanda pau Sikkim da leiba Sar Thuto Nangayals Memorial SDMM Hospital da Mistress Rita Setri Chahi yang teret kauba nupi ama Chahi 33 gi mamang haidi January 2012 da operation toki hairi handa amu hospital asima tuda nauna appendix ki operation tawbada Puknungda forset Ywrame thingnare hairi angakpani Chahi 33 leiraba matung handa operation tawbada forset adu thingnabadagi Dr. Singna mai pakna lokthokre hairi Manipur miyamna Mahabharat ki mama saukani sava hairaga hena khangnariba Oza Loitongbam Brajamohon Senior Director Rupmahal Theatre Imphal da Layoikraba Theatre Activist Alangbam Biri Kumar ki ningsing mana oina Lifetime Achievement Award piragani hairi Loinana Manipur feature film matamgi Manipur ki directors Dev Kumar Bose Haikhre makha tarakpa pauda Thawal district ki passenger cheliba winger magic gari singda Sengkai Khungkai asi ka hena khairakpa asina maram oiraga Thawal district ki association khudingmakna hayeng tang 10 October asi gari leplaga wangjingda protest tawragani maram masina yayapoki winger cheliba asi hayeng leplakani haina khangalagli Makada pauda security forcing barak circle thadok-tuna chatkhinaba marsingna tharakhiba matam loikhre barak circle da leiriba policing IRB sing Central Forcing amasung maitai pumna mamafam adu thadoklaga Juribam town da chakhinaba Mar village volunteer singna tharakhiba matam loikhre akamna warning asi thawoidaba tarabadi madugi tekchak masamasan pugodabani haina chu Mar kanguna warning tawrakhiba laikhrabani Paba pauda kong khunja khuding mak pung nifuni pangi manungda rongmaigi jurisdiction thadok-tuna chakhinaba akanba warning tawrakre Kaira village authority na rongmai miyam da sirakliba mara asigi mayok da rongmai gi jurisdiction da khunda laita duna lairiba kongi khunja pumna mapung nifuni pangi manunda thadok-tuna chakadabani madu natrabadi madu da tholokpa afafata gi tekchak masamasan pugodabani haina rongmai naga youth organization manipur na akanba warning tawrakre